Alhamdulillah. Chalibe sahi asita Manipur taki lakhiba az taunanam ke damakta lakhiba jaze keram jamri ga ahum ojo phawda madina mundawra yawrakhre loi namak yawrakhre ngarang khara mang na ba phangna da ba sing loi namak phangkhre weather yamna nungai solana khare yawri ngasi juma ke namaz loire hojik juma ke namaz sonba thop ngam daba pangal yaw daba wheelchair da ka leba khara su yawri unnamak na dua to biu amasong kumsi ki lefam chafam di amna nungai ba anak pa building chingda tare building mari da takre tab tabo aduna nakan da chathok chasin tawbada khara wa ba aduga chaba thongbagi building chingda thongba yadaba hotel chingda chanaba adugi mongda magi honari punamak ke dua kaudana amasung chatkriba punamak ki su mayamna dua khobi daba haina mayamna darkhast